ꯑꯋꯥꯕ ꯂꯩꯕꯅ ꯅꯨꯡꯉꯥꯏꯕꯁꯨ ꯂꯩꯕꯅꯤ. ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯩꯁꯥ ꯄꯥꯏꯕ ꯏꯃꯨꯡꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯅꯠꯇꯦ. ꯆꯔꯥꯅ ꯑꯃꯇꯪ ꯆꯥꯔꯕꯁꯨ ꯑꯃꯅ ꯑꯃꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯕ ꯏꯃꯨꯡ ꯀꯌꯥꯁꯨ ꯂꯩꯔꯤꯕꯅꯤ. ꯏꯉꯦꯂꯩꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥꯒꯤ ꯂꯨꯍꯣꯡꯕ ꯅꯛꯁꯤꯜꯂꯛꯄꯅ ꯏꯔꯥꯡ ꯂꯥꯡꯉꯤ ꯏꯃꯨꯡꯗꯨ. ꯁꯣꯝꯗ ꯂꯩꯌꯣꯜ ꯍꯣꯏꯗꯁꯨ ꯃꯕꯣꯛ ꯁꯤꯔꯥꯁꯤꯅ ꯃꯁꯨꯅꯨꯄꯤꯒꯤꯗꯃꯛ ꯄꯣꯠ ꯈꯨꯗꯤꯡ ꯂꯩꯗꯨꯅ ꯂꯦꯞꯁꯤꯟꯕꯤ. ꯂꯨꯍꯣꯡꯕꯁꯨ ꯊꯥ ꯐꯥꯖꯤꯜꯂꯛꯇ꯭ꯔꯕꯅꯤꯅ ꯏꯃꯨꯡ ꯑꯅꯤꯃꯛ ꯊꯕꯛꯁꯨ ꯆꯤꯟꯕ ꯍꯧꯔꯛꯑꯕꯅꯤ. ꯃꯤꯁꯨꯝ ꯍꯦꯟꯕꯁꯨ ꯀꯣꯂꯦꯖꯀꯤ ꯑꯣꯖꯥ ꯑꯣꯏꯅ ꯊꯕꯛ ꯈꯜꯂꯛꯄꯗꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯅ ꯊꯕꯛ ꯖꯣꯏꯟ ꯇꯧꯕ ꯅꯨꯃꯤꯠꯅꯤ. ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯟꯕ ꯂꯣꯏꯗꯨꯅ ꯂꯩꯌꯣꯜꯗ ꯀꯣꯜ ꯇꯧꯏ. ꯂꯩꯌꯣꯜꯁꯨ ꯁꯠ ꯑꯗꯨꯝ ꯄꯥꯏꯔꯛꯏ. ꯍꯜꯂꯣ ꯁꯅꯥ, ꯑꯩ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ, ꯊꯣꯛꯇꯣꯔꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ. ꯐꯖꯅ ꯆꯠꯂꯣ, ꯑꯗꯨꯒ ꯁꯥꯇ꯭ꯔ ꯅꯨꯄꯤꯗ ꯌꯦꯡꯕꯗꯤ ꯌꯥꯔꯣꯏ. ꯍꯣ, ꯁꯥꯇ꯭ꯔ ꯅꯨꯄꯥ ꯐꯥꯎꯕ ꯍꯦꯛ ꯌꯦꯡꯉꯔꯣꯏ. ꯂꯩꯌꯣꯜꯗꯣ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯂꯥꯏꯔꯤꯛ ꯇꯥꯛꯄꯗꯗꯤ ꯐꯖꯔꯅꯤ ꯑꯗꯨꯗꯤ. ꯋꯥꯈꯜꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏ ꯉꯁꯤꯗꯤ. ꯑꯩꯅ ꯑꯃꯨꯛ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯈꯩꯗꯣ ꯂꯥꯏꯔꯤꯛꯀ ꯇꯥꯛꯅꯤ ꯈꯟꯕꯗ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯉꯤꯅꯤ. ꯑꯗꯨꯒꯅꯦ, ꯑꯩꯗꯤ ꯀꯣꯂꯦꯖ ꯌꯧꯕꯒ ꯅꯪ ꯉꯥꯛꯇ ꯉꯥꯏꯗꯧ ꯃꯥꯜꯂꯤꯕꯨ. ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏꯅ ꯀꯣꯂꯦꯖ ꯀꯥꯔꯤꯅꯤ ꯀꯥꯏꯅ ꯇꯧꯕꯗꯣ ꯅꯨꯡꯁꯤꯗ꯭ꯔꯥ? ꯅꯨꯡꯁꯤ. ꯐꯔꯦꯅꯦ, ꯀꯣꯂꯦꯖꯇ ꯑꯩ ꯉꯥꯛꯇ ꯉꯥꯏꯔꯦꯅ ꯍꯥꯏꯔꯕꯅꯤꯅ ꯐ꯭ꯂꯥꯁꯕꯦꯛ ꯈꯔ ꯌꯥꯝꯅ ꯅꯤꯡꯁꯤꯡꯉꯣ ꯑꯗꯨꯗꯤ. ꯍꯣꯏ ꯍꯣꯏ, ꯑꯗꯣ ꯑꯩ ꯊꯣꯛꯅꯕ ꯇꯧꯔꯒꯦꯀꯣ. ꯆꯦꯛꯁꯤꯟꯅ ꯆꯠꯄꯤꯌꯨꯀꯣ. ꯃꯤꯁꯨꯝ ꯍꯦꯟꯕꯁꯨ ꯀꯣꯜꯗꯣ ꯊꯝꯗꯨꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏ. ꯃꯃꯥ ꯏꯉꯦꯂꯩꯗ ꯃꯅꯝ ꯅꯝꯍꯜꯂꯤ. ꯏꯉꯦꯂꯩꯅ, ꯒꯥꯔꯤ ꯀꯥꯇꯣ ꯅꯤꯡꯊꯤꯅ ꯊꯧꯀꯣ. ꯆꯠꯂꯨꯈꯤꯒꯦ ꯏꯃꯥ. ꯏꯉꯦꯂꯩꯅ ꯒꯦꯠꯇꯣ ꯍꯥꯡꯗꯣꯛꯄꯤꯗꯨꯅ ꯃꯤꯁꯨꯝ ꯍꯦꯟꯕꯁꯨ ꯒꯥꯔꯤꯗꯨ ꯊꯧꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ. ꯊꯧꯉꯝꯒ ꯃꯦꯔꯤꯅꯥꯒꯁꯨ ꯒꯥꯔꯗꯦꯟ ꯑꯃꯗ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ. ꯃꯦꯔꯤꯅꯥꯅ, ꯋꯥꯏ ꯑꯃ ꯁꯪꯉꯤꯍꯦ, ꯁꯅꯥꯒ ꯃꯤꯁꯨꯝ ꯍꯦꯟꯕꯒꯅ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯈꯤꯕꯁꯦ. ꯅꯨꯡꯁꯤꯅꯕꯅ ꯏꯕꯥꯅꯤꯅ ꯕꯥꯔꯤꯗ ꯍꯥꯜꯂꯤ, ꯑꯗꯨꯒ ꯑꯅꯤꯗꯨꯅ ꯅꯨꯡꯁꯨ ꯅꯨꯡꯁꯤꯅꯗꯅ ꯂꯨꯍꯣꯡꯕ ꯍꯥꯟꯈꯤꯗꯧꯔꯦꯅꯦ ꯍꯥ. ꯍꯣ, ꯃꯤꯗꯤꯅꯦ ꯐꯣꯡꯗꯣꯛꯇ꯭ꯔꯁꯨ ꯊꯃꯣꯏꯗ ꯅꯨꯡꯁꯤꯅꯕ, ꯑꯗꯨꯅꯅꯤ. ꯃꯦꯔꯤꯅꯥ, ꯀꯩꯅꯣ? ꯍꯥꯏꯗꯧꯕ ꯇꯜꯂꯤ ꯈꯨꯈꯨꯝꯗꯣ. ꯀꯩꯅꯣ ꯀꯣꯛ ꯍꯥꯏꯔꯣ. ꯑꯩꯁꯨ ꯆꯍꯤꯁꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯤ, ꯅꯪꯁꯨ ꯆꯞ ꯃꯥꯟꯅꯩ ꯅꯨꯄꯤꯅꯤꯅ. ꯅꯪ ꯍꯥꯏꯅꯤꯡꯉꯤꯁꯦ ꯀꯩꯅꯣ? ꯃꯌꯦꯛ ꯁꯦꯡꯉꯣ. ꯊꯧꯉꯝꯁꯨ ꯊꯧꯅꯥ ꯂꯩꯅ ꯍꯥꯏꯔꯛꯏ. ꯒꯥꯔꯤ ꯀꯥꯔꯣ, ꯆꯠꯁꯦ ꯑꯩꯈꯣꯏꯗ. ꯃꯦꯔꯤꯅꯥ ꯏꯉꯛ ꯉꯛꯅ ꯊꯧꯉꯝꯗ ꯌꯦꯡꯉꯤ. ꯆꯦꯜꯂꯁꯤ ꯏꯕꯥꯅꯤ, ꯃꯤꯅ ꯍꯥꯟꯈꯤꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯕ. ꯃꯦꯔꯤꯅꯥꯅ ꯋꯥꯈꯜꯗ, ꯐꯔꯦꯗ, ꯑꯩꯈꯣꯏ ꯃꯥꯅ ꯃꯔꯣꯜ ꯑꯃ ꯉꯥꯡꯕꯅꯦ, ꯆꯍꯤꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ, ꯌꯥꯔꯦ ꯀꯩꯅꯣ, ꯃꯥꯅ ꯍꯥꯏꯔꯤꯉꯥꯏꯁꯤꯗ ꯌꯥꯎꯕꯅ ꯐꯔꯅꯤ. ꯀꯩꯅꯣ, ꯌꯥꯅꯤꯡꯗ꯭ꯔꯤꯔꯣ? ꯆꯠꯂꯁꯤ ꯅꯣꯏꯗ. ꯊꯧꯉꯝꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯏ. ꯃꯦꯔꯤꯅꯥꯁꯨ ꯊꯧꯉꯝꯒꯤ ꯇꯨꯡꯗ ꯀꯥꯈꯠꯇꯨꯅ ꯒꯥꯔꯤꯗꯨ ꯇꯣꯡꯉꯤ. ꯑꯅꯤꯃꯛ ꯅꯣꯛꯐꯦꯠ ꯊꯧꯉꯝꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯠꯈ꯭ꯔꯦ. ꯊꯧꯉꯝꯁꯨ ꯃꯌꯨꯝꯗ ꯑꯗꯨꯝ ꯄꯨꯔꯛꯂꯦ. ꯊꯥꯖꯁꯨ ꯂꯥꯏꯗꯨꯛ ꯊꯥꯕꯒꯤ ꯊꯣꯛꯂꯛꯄꯗ ꯃꯕꯨꯡꯅ ꯅꯨꯄꯤ ꯑꯃꯒ ꯂꯥꯛꯄꯗꯨ ꯎꯔꯦ. ꯅꯪꯍꯧꯕ ꯖꯥꯠ ꯅꯠꯇꯦ, ꯋꯥ ꯈꯪꯈ꯭ꯔꯕ. ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯈꯤꯗꯨꯅ ꯄꯥꯎ ꯇꯝꯃꯤ. ꯃꯃꯥ ꯇꯊꯣꯠꯁꯨ ꯊꯥꯖꯒ ꯊꯨꯅ ꯊꯣꯛꯂꯛꯏ. ꯀꯗꯥꯏꯅꯣꯅꯦ ꯏꯃꯧ ꯂꯥꯛꯑꯦ ꯍꯥꯏꯕꯣ? ꯃꯦꯔꯤꯅꯥ, ꯏꯃꯥꯅꯤ, ꯈꯨꯔꯨꯝꯃꯨ. ꯃꯦꯔꯤꯅꯥ ꯃꯥꯒꯤ ꯕꯦꯒꯇꯒꯤ ꯔꯨꯃꯥꯜ ꯂꯧꯊꯣꯛꯇꯨꯅ ꯃꯀꯣꯛꯇ ꯊꯝꯂꯒ ꯇꯊꯣꯠꯄꯨ ꯈꯨꯔꯨꯝꯃꯤ. ꯑꯩꯃꯥ, ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯏꯃꯧꯁꯦ, ꯍꯧꯒꯠꯂꯣ. ꯃꯃꯧꯕꯨ ꯍꯧꯒꯠꯄꯤꯔꯝꯃꯤ ꯊꯥꯖꯅ. ꯑꯌꯥ, ꯏꯅꯝꯃꯁꯤ ꯃꯁꯛ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯇꯥꯃꯣ. ꯅꯨꯡꯁꯤꯕꯇꯪ ꯐꯗꯤ ꯐꯖꯗ꯭ꯔꯣ? ꯊꯧꯉꯝꯒꯤ ꯋꯥꯗꯨꯗ ꯃꯦꯔꯤꯅꯥꯗꯣ ꯍꯥꯏꯐꯦꯠ ꯏꯀꯥꯏ. ꯊꯥꯖꯅ, ꯐꯖꯩꯌꯦ ꯃꯁꯛꯁꯨ, ꯂꯥꯛꯑꯣ ꯏꯅꯝꯃ, ꯏꯃꯨꯡ ꯆꯪꯉꯁꯦ. ꯇꯊꯣꯠꯀ ꯊꯥꯖꯒꯅ ꯇꯧꯗꯨꯅ ꯃꯦꯔꯤꯅꯥꯕꯨ ꯃꯐꯤ ꯍꯣꯡꯗꯣꯛꯍꯜꯂꯤ. ꯊꯧꯉꯝꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯊꯥꯖꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯩ. ꯇꯊꯣꯠꯅ ꯀꯅꯥꯗꯅꯣ ꯄꯥꯎ ꯄꯪꯄꯤꯗ ꯄꯤ. ꯊꯥꯖꯗꯤ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ, ꯀꯩꯝꯇ ꯀꯣꯏꯗꯕꯤ ꯃꯦꯔꯤꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩ. ꯃꯦꯔꯤꯅꯥꯁꯨ ꯊꯥꯖꯒꯤ ꯗꯣꯡꯗꯣꯡ ꯉꯥꯡꯕ ꯋꯥꯗꯨꯗ ꯌꯥꯝꯅ ꯅꯨꯡꯁꯤꯈ꯭ꯔꯦ. ꯑꯅꯤꯗꯣ ꯉꯁꯤꯇ ꯊꯦꯡꯅꯕ ꯑꯣꯏꯔꯕꯁꯨ ꯅꯣꯛꯃꯤꯟꯅꯗꯨꯅ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯩ. ꯊꯧꯉꯝꯁꯨ ꯃꯃꯥꯟꯅꯕ ꯑꯅꯤꯗ ꯀꯣꯜ ꯇꯧꯔꯛꯏ. ꯃꯤꯁꯨꯝ ꯍꯦꯟꯕꯗ ꯍꯥꯟꯅ ꯇꯧꯕꯅꯤ, ꯕꯤꯖꯤ ꯂꯩꯕꯗꯨꯗ ꯂꯦꯟꯗ ꯑꯣꯏꯅ ꯇꯧꯔꯦ. ꯂꯦꯟꯁꯨ ꯄꯥꯏꯔꯛꯄꯒ, ꯄꯥꯈꯪ ꯑꯔꯤꯕ, ꯀꯔꯤꯅꯣꯅ ꯍꯦꯛꯇ ꯀꯧꯁꯤꯜꯂꯤ.
Kainuhe, hit paikatpago onthok nusitkidreda. Akoida la'o. Kai lege, numidang waram sida. Mishu member call tore, conference pirake. Hello, Thongam, Miss Caller make it out. Ay nupi chele. Korea. Kai le no. Yumda dum pusileda. Lena. Oh, aduna ni dana ingonda wa chaw na ngangi dudia. Namai do khara khara ikayu. Hisumen sulu dore ay sinupi chele bani. Mishu mehen bana. Hai sita bana trolen. Hi, Thongam, ay na kaidaro kedo nang yengo ko na. Hoi hoi, ado, lao yare. Insang haubam chasi. Lage. Mishum hen ba layol da call tawrai. Thongam ba mirna ga chele. Hai ma, ay na mirna gi phone off lay na khale ba. Thongam na ira mini. Ay moy pau da chalu khige. Chak to moy do na chare ni. Hoi, yam theng na dilay ra kanu ko. Lay oi. Thame ko dudi. Mishum hen ba su mama da hairam laga Thongam hoi da lakle. Nupa ahum duna injang ga du thong thari. Thongam di len da onsin dana khai bu da loire. Len na. Tumi le ho ko Thongam na. Mishum hen ba na. Len, amta nay sila udana. Ay na nairak pa dani. Thongam na khang du si. Khang bra ngam bra yenge amta nay ro si da laire. Ngairo. Kui da bidana nairak ki. Ahum du yamna nungai ba mut amamam dani lairi badu. Thongam na. Oi mami boy, nang di yaure dro. Mami boy hairi badu misum hen badani khangi. Len na. Yare nang su. Ngasi di yauro. Thabak tawrabu nang bukai no. Khar layraga noi nupi na mo. Yai ga yadi ga tawrani ha. As, taning dre noi ni sidi ba. Phagi nati si. Nataw gi nungai ba numisida glass matang lanjaraki. Len na. Iyan angaw ba siga yuot pa bu yani ye. Mishum hen masung asiri kari khalurabano. Thongam na lan silay ba glass to sa thakchili. Iyan matumamaga yanung da hukchili. Asuk yam na khaba. Kari hawag na tayo nunoy ni na. Ngayak layra ka nga ni bungo. Masiri nungayar ni he. Mishum hen ba di ahan ba oy baga. Masado kari no may itaw tawi. Anirag subaga takchin kibadadi choytrang patrangang ba horai. Len dun nok laga. Savas, lupa to e Mishum hen ba si. Kaino. Ay nufani kaino. Hore. Nungayari. Nungsibi nupi sulak tore. Ay yam di waki bani. Nungsi matamdo. Ngasini, college da chatpada. Ay nasananing singba si diba. Loy ba naide Mishum hen bagi wari do. Tathot na chak loy do na pirambadi phana koire. Adubu chak to kanasu phajana chanadri. Lena oina Mishum hen babu mayumda thinbirakle. Mishum hen bagi gari na Thongam hoi da thamlami. Inge laina. Karino tawrai sina. Len do ikai na. Ima nong phadok sung icham chamna. Mishum hen badi gyan min tadri. Makada sat makhong ka tu sang na tingthoaga mama bu khurumi. Ima, ay lale ima. Nasabu nga piyo. Hai, yare. Len, thoy ba simagi ka phaw ba thinjalamo. Len na Mishum hen babu magi kagi phamung dei phalam laga masu kumtharai. Inge laina. Sayam ni re ko noi. Chalu khi ma. Gari ka to phajana thaw. Thingzila bani ne matam se. Oi ma. Ko lakpagi ringtone makhol duda Mishum hen ba makhut tuna koima ma du na thi. Magi khongraw gi pocket tagi lauthok tuna kanano na ga yengdabi sat pai khatli. Yum han jibaw ji pawba. Mishum hen ba maron do phairi. Sana. Konjal sidya. Ngasi di itaw ani gi piena ba ai khara phairi sana. Sawaya di konung sivi. Yumda lay rozya. Ay lay siro. Oh, yumda ni. Pasana potharo dudi. Nagi konjel sini. Ay gidi pothafong orisi sana. Mishum hen bagi wa mayam duda layol du ikai ba mayaw rabani. Mishum hen ba maron phairi isay masaglai.
ꯅꯪꯁꯦ ꯊꯋꯥꯏꯅꯤ ꯅꯨꯡꯁꯤꯕꯩꯇꯒꯤ ꯑꯌꯨꯛꯀꯤꯅ ꯅꯨꯃꯤꯠꯅꯤ ꯅꯨꯃꯤꯗꯥꯡꯒꯤꯅ ꯊꯥꯖꯅꯤ ꯌꯦꯡꯂꯒ ꯎꯔꯒ ꯄꯪꯅꯨꯡꯇ ꯅꯨꯡꯁꯤꯔꯦ ꯅꯪꯉꯣꯟꯗ ꯉꯥꯎꯖꯔꯦ ꯁꯛꯂꯤꯕ ꯏꯁꯩꯗꯨꯅꯁꯨ ꯂꯩꯌꯣꯜꯗ ꯏꯀꯥꯏꯕ ꯁꯨꯝ ꯍꯦꯜꯂꯛꯂꯤ ꯃꯥꯅ ꯑꯣꯏꯅ ꯀꯣꯜꯗꯣ ꯀꯛꯂꯤ ꯃꯤꯁꯨꯝ ꯍꯦꯟꯕꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯈꯪꯍꯧꯗꯅ ꯆꯠꯈꯤꯕ ꯃꯇꯝꯅ ꯄꯨꯗꯨꯅ ꯆꯠꯈꯤ ꯃꯤꯁꯨꯝ ꯍꯦꯟꯕ ꯑꯃꯗꯤ ꯂꯩꯌꯣꯜꯒꯤ ꯍꯩꯖꯤꯡꯕꯣꯠ ꯅꯨꯃꯤꯠꯇꯨꯁꯨ ꯑꯣꯏꯔꯛꯏ ꯉꯁꯤꯅ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯀꯧꯅꯥꯒꯤ ꯐꯛꯇꯨꯗ ꯑꯉꯧꯕ ꯃꯆꯨꯒꯤ ꯐꯤꯗꯥ ꯊꯥꯗꯨꯅ ꯊꯝꯂꯤ ꯃꯥꯡꯗꯅ ꯁꯥꯕꯤ ꯁꯥꯅꯧ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯂꯩꯄꯨꯜ ꯑꯣꯏꯅ ꯂꯩ ꯀꯨꯟꯗꯣ ꯂꯩꯔꯥꯡꯗꯨ ꯁꯦꯡꯒꯥ ꯑꯃꯗ ꯂꯥ ꯊꯥꯗꯨꯅ ꯐꯖꯅ ꯍꯥꯞꯂꯤ ꯂꯩꯌꯣꯜꯁꯤ ꯏꯃꯨꯡꯗꯒꯤ ꯃꯥꯡꯒꯣꯟ ꯇꯝꯅ ꯊꯣꯔꯛꯂꯦ ꯃꯕꯣꯛ ꯔꯥꯁꯤꯗꯤ ꯃꯆꯨꯕꯨ ꯃꯤꯠꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯖꯩ ꯊꯝꯕꯥꯜ ꯂꯩꯈꯣꯛꯇꯨꯒ ꯋꯥꯡꯈꯩ ꯐꯤ ꯑꯉꯧꯕꯗ ꯂꯩ ꯃꯆꯨꯅ ꯐꯨꯜꯋꯥꯛ ꯇꯧꯕꯗꯨꯃ ꯏꯜꯂꯤ ꯅꯥꯄꯗ ꯅꯥꯌꯤ ꯉꯛꯁꯝꯗ ꯃꯔꯩ ꯂꯤꯛꯐꯥꯡ ꯑꯅꯤꯗꯨꯒ ꯀꯧꯇꯛ ꯇꯧꯅ ꯁꯤꯔꯤꯕ ꯁꯝꯗ꯭ꯔꯦꯡꯕꯤ ꯄꯔꯦꯡꯒꯤ ꯂꯤꯛꯇꯨꯒ ꯑꯍꯨꯝꯅꯤ ꯃꯈꯨꯠ ꯈꯨꯗꯥꯡꯗꯅ ꯈꯨꯖꯤ ꯑꯅꯤꯈꯛꯇꯅꯤ ꯁꯤꯔꯤꯕ ꯈꯨꯠꯁꯥꯁꯤꯡ ꯑꯗꯨꯁꯨ ꯈꯨꯗꯣꯞ ꯌꯥꯝꯅ ꯁꯤꯖꯤꯟꯕ ꯑꯣꯏꯗꯦ ꯀꯌꯥꯗꯤ ꯐꯖꯈ꯭ꯔꯦ ꯂꯩꯌꯣꯜꯗꯨ ꯉꯁꯤꯗꯤ ꯀꯨꯟꯗꯣ ꯂꯦꯡꯃꯤꯟꯅꯕꯗꯨ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯑꯃꯒ ꯂꯩꯅꯥꯒꯅꯤ ꯂꯩꯅꯥꯅ ꯂꯩꯌꯣꯜꯒꯤ ꯑꯣꯏꯔꯣꯝꯗ ꯐꯝꯃꯤ ꯃꯕꯣꯛ ꯔꯥꯁꯤꯅ ꯇꯥꯛꯇꯨꯅ ꯂꯩꯌꯣꯜꯁꯨ ꯀꯨꯟꯗꯣꯗꯨ ꯅꯤꯡꯊꯤꯖꯅ ꯂꯦꯡꯉꯤ ꯐꯣꯇꯣꯒ꯭ꯔꯥꯐꯔꯗꯨꯅ ꯐꯣꯇꯣ ꯃꯈꯜ ꯃꯈꯜ ꯅꯝꯂꯤ ꯆꯥꯎꯕꯤꯅ ꯇꯧꯗꯨꯅ ꯆꯦꯡꯐꯨꯗ ꯆꯦꯡ ꯍꯩꯗꯨꯅ ꯊꯧꯅꯤꯖꯩ ꯂꯩꯀꯥꯏꯒꯤ ꯃꯧ ꯈꯔꯁꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯐꯝ ꯊꯥꯕ ꯆꯠꯅꯈ꯭ꯔꯦ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯃꯤꯁꯨꯝ ꯍꯦꯟꯕꯁꯨ ꯃꯄꯥ ꯃꯃꯥꯕꯨ ꯈꯨꯔꯨꯝꯖꯗꯨꯅ ꯕꯣꯔ ꯖꯇ꯭ꯔꯥ ꯇꯧꯈ꯭ꯔꯦ ꯏꯉꯦꯂꯩꯅꯗꯤ ꯀꯜꯄꯅꯥꯁꯨ ꯂꯥꯛꯅꯕ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯀꯜꯄꯅꯥꯗꯤ ꯂꯥꯛꯇ꯭ꯔꯦ ꯃꯆꯥꯒꯤ ꯂꯨꯍꯣꯡꯕ ꯀꯔꯤꯒꯤꯁꯨ ꯌꯦꯡꯅꯤꯡꯂꯣꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯌꯦꯡꯂꯔꯣꯏꯒꯦ ꯈꯟꯗꯨꯅ ꯆꯠꯈꯤꯗ꯭ꯔꯤ ꯂꯩꯌꯣꯜꯒꯤ ꯌꯨꯝꯗ ꯕꯣꯔꯁꯨ ꯌꯧꯔꯛꯇꯨꯅ ꯃꯥꯝꯇꯣꯞ ꯃꯌꯥꯏꯗ ꯉꯥꯟꯊꯣꯏꯈ꯭ꯔꯦ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯗꯨꯅ ꯍꯥꯏꯅꯩ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗꯣ ꯃꯣꯏꯒꯤ ꯕꯣꯔꯁꯤꯗꯤ ꯀꯩꯅꯥꯗꯨꯁꯨ ꯐꯖꯕꯅꯦ ꯃꯁꯛꯀ ꯅꯨꯡꯁꯤꯔꯗꯅ ꯃꯤꯁꯨꯝ ꯍꯦꯟꯕꯒ ꯃꯥꯌꯣꯛꯅꯅ ꯃꯃꯥ ꯏꯉꯦꯂꯩꯅ ꯐꯝꯃꯤ ꯏꯉꯦꯂꯩꯁꯨ ꯃꯆꯥꯒꯤ ꯆꯤꯟ ꯂꯦꯝꯅ ꯐꯖꯔꯤꯕꯗꯨ ꯌꯦꯡꯖꯩ ꯃꯆꯥꯒꯤ ꯃꯀꯥ ꯂꯥꯝꯕ ꯃꯥꯏꯊꯣꯡ ꯎꯔꯒ ꯊꯃꯣꯏꯗ ꯍꯔꯥꯎꯖꯩ ꯂꯩꯌꯣꯜꯁꯨ ꯊꯣꯛꯂꯛꯇꯨꯅ ꯃꯤꯁꯨꯝ ꯍꯦꯟꯕꯒꯤ ꯅꯥꯀꯟꯗ ꯐꯝꯈ꯭ꯔꯦ ꯆꯥꯎꯕꯤꯅ ꯃꯆꯥ ꯑꯃꯗꯤ ꯃꯌꯥꯒꯤ ꯇꯠꯅ ꯊꯥꯅꯕ ꯌꯥꯗꯅꯕ ꯃꯈꯨꯠ ꯑꯅꯤꯗꯨꯕꯨ ꯂꯣꯟꯅꯗꯨꯅ ꯀꯤꯁꯤ ꯀꯤꯁꯟꯕꯤꯗꯨꯅ ꯗꯥꯟ ꯊꯥꯗꯕ ꯍꯧꯈ꯭ꯔꯦ ꯃꯃꯥꯟꯅꯕ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯨ ꯗꯥꯟ ꯊꯥꯗꯕ ꯂꯣꯏꯗꯨꯅ ꯂꯩꯌꯣꯜꯅ ꯃꯤꯁꯨꯝ ꯍꯦꯟꯕ ꯇꯔꯦꯠꯂꯛ ꯀꯣꯏꯗꯨꯅ ꯀꯨꯟꯗꯣ ꯀꯧꯕꯤ ꯂꯩꯔꯥꯡꯗꯨ ꯃꯤꯁꯨꯝ ꯍꯦꯟꯕꯒꯤ ꯉꯛꯁꯝꯗ ꯑꯌꯦꯛ ꯑꯄꯟ ꯌꯥꯎꯗꯅ ꯍꯨꯛꯈ꯭ꯔꯦ ꯃꯤꯁꯨꯝ ꯍꯦꯟꯕꯁꯨ ꯂꯩꯌꯣꯜꯗ ꯐꯖꯅ ꯍꯨꯛꯄꯤꯔꯦ ꯀꯨꯟꯗꯣ ꯄꯔꯦꯡꯗꯨ ꯃꯃꯥꯟꯅꯕꯁꯤꯡꯗꯨ ꯍꯨꯏꯆꯦꯟ ꯈꯣꯡꯖꯤꯜꯂꯛꯄꯁꯨ ꯌꯥꯎꯏ ꯀꯥꯡꯁꯨꯕꯤ ꯀ꯭ꯋꯥꯁꯨ ꯏꯃꯨꯡꯗ ꯏꯅꯕ ꯂꯣꯏꯈ꯭ꯔꯦ ꯃꯤꯁꯨꯝ ꯍꯦꯟꯕꯅ ꯊꯣꯛꯂꯛꯑꯝꯗꯥꯏ ꯃꯦꯔꯤꯅꯥꯅ ꯃꯤꯁꯨꯝ ꯍꯦꯟꯕꯒꯤ ꯅꯥꯒꯟꯗ ꯈꯨꯄꯥꯛꯅ ꯊꯥꯏ ꯃꯌꯥꯝꯗꯨ ꯄꯨꯂꯞ ꯅꯣꯛꯏ ꯂꯩꯌꯣꯜꯁꯨ ꯃꯄꯥꯝ ꯂꯝꯗꯝ ꯊꯥꯗꯣꯛꯂꯝꯗꯥꯏꯗꯨ ꯃꯃꯥꯒꯤ ꯐꯣꯇꯣꯗ ꯀꯞꯇꯨꯅ ꯈꯨꯔꯨꯝꯃꯤ ꯃꯄꯥ ꯁꯛꯅ ꯀꯩꯅꯥꯗꯥꯟ ꯄꯤꯔꯤꯕ ꯃꯥꯒꯤ ꯀꯀꯥ ꯇꯣꯝꯕꯕꯨꯁꯨ ꯈꯨꯔꯨꯝꯃꯤ ꯃꯕꯣꯛ ꯔꯥꯁꯤꯗ ꯑꯃꯨꯛ ꯈꯨꯔꯨꯝꯃꯤ ꯁꯅꯥ ꯏꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯨꯀꯣ ꯅꯅꯦꯝꯅꯀꯨ ꯅꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ ꯆꯥꯎꯕꯤꯁꯨ ꯀꯞꯇꯨꯅ ꯏꯆꯥꯗꯤ ꯂꯥꯏꯕꯛ ꯐꯕꯤ ꯑꯣꯏꯌꯨ ꯅꯀꯣꯛ ꯐꯥꯎꯕ ꯆꯤꯛꯇꯕ ꯑꯣꯏꯌꯨ ꯃꯕꯨꯡ ꯄꯨꯔꯦꯜꯗ ꯑꯃꯨꯛ ꯈꯨꯔꯨꯝꯃꯤ ꯌꯥꯕꯨꯡ ꯄꯨꯔꯦꯜꯁꯨ ꯃꯆꯟꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨ ꯁꯅꯥ ꯊꯥꯗꯣꯛꯂꯝꯂꯦ ꯃꯄꯥꯝ ꯂꯝꯗꯝꯗꯨ ꯊꯨꯡꯂꯔꯤ ꯅꯤꯡꯉꯣꯜ ꯃꯥꯁꯨ ꯄꯥꯝꯃꯨꯕꯒꯤ ꯁꯪꯒꯥꯏꯗ ꯂꯥꯛꯂꯝꯕ ꯃꯌꯥꯝꯁꯨ ꯍꯟꯅꯈ꯭ꯔꯕꯗ ꯂꯩꯀꯥꯏ ꯂꯩꯁꯥꯕꯤ ꯈꯔꯒ ꯄ꯭ꯂꯥꯎꯗꯨ ꯄꯨꯟꯅ ꯆꯥꯃꯤꯟꯅꯩ ꯂꯩꯌꯣꯜꯗꯨ ꯁꯥꯟꯇꯤꯅ ꯕꯦꯃꯥ ꯃꯈꯥꯗ ꯆꯥꯛ ꯆꯥꯅꯕ ꯀꯨꯝꯂꯛꯎ ꯊꯣꯏꯕꯁꯨ ꯆꯥꯕ ꯂꯣꯏꯍꯧꯗꯣꯔꯤ ꯁꯥꯟꯇꯤꯅ ꯇꯧꯗꯨꯅ ꯂꯩꯌꯣꯜꯕꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯕ ꯀꯨꯝꯊꯔꯛꯏ ꯏꯉꯦꯂꯩꯅ ꯂꯥꯎ ꯂꯥꯎ ꯑꯗꯨꯗ ꯐꯝꯃꯨ ꯏꯃꯥ ꯆꯥꯛ ꯍꯥꯞꯄꯤꯔꯛꯀꯦ ꯂꯩꯌꯣꯜꯁꯨ ꯃꯤꯁꯨꯝ ꯍꯦꯟꯕꯅ ꯆꯥꯔꯝꯕ ꯆꯥꯛꯇꯨ ꯆꯥꯔꯤ ꯆꯥꯕ ꯂꯣꯏꯗꯨꯅ ꯂꯣꯏꯁꯤꯟꯒꯦ ꯇꯧꯕꯗꯁꯨ ꯃꯅꯦꯝꯅ ꯌꯥꯗ꯭ꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯀꯥꯔꯛꯂꯤ
ꯃꯥꯒꯤ ꯀꯥꯗ ꯆꯥꯏꯍꯧꯕ ꯈꯔꯗꯨꯁꯨ ꯁꯤꯠ ꯅꯥꯟꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯊꯥꯔꯤꯕ ꯀꯧꯅꯥꯒꯤ ꯐꯛꯇꯣ ꯍꯧꯒꯠꯇꯅ ꯐꯃꯨꯡ ꯃꯈꯥꯗ ꯏꯟꯁꯤꯜꯂꯝꯂꯒ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯃꯃꯥꯡꯗ ꯂꯥꯛꯇꯨꯅ ꯁꯤꯔꯤꯕ ꯁꯅꯥ ꯂꯤꯀꯣꯟꯗꯨ ꯂꯧꯊꯣꯛꯏꯉꯩꯗꯅꯤ ꯃꯤꯁꯨꯝꯍꯦꯟꯕꯁꯨ ꯀꯥꯗ ꯆꯪꯉꯛꯄꯗꯨ꯫ ꯐꯃꯨꯡꯗ ꯐꯝꯂꯒ ꯂꯩꯌꯣꯜꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯂꯩꯌꯣꯜꯁꯨ ꯂꯥꯛꯇꯨꯅ ꯃꯤꯁꯨꯝꯍꯦꯟꯕꯗ ꯈꯨꯗꯩ ꯑꯃ ꯄꯤꯔꯝꯂꯒ ꯕꯥꯠꯔꯨꯝ ꯆꯪꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯂꯨꯔꯦ꯫ ꯃꯤꯁꯨꯝꯍꯦꯟꯕꯁꯨ ꯈꯨꯗꯩꯗꯨꯒ ꯃꯣꯖꯥ ꯐꯨꯔꯤꯠꯇꯨꯒ ꯂꯨꯍꯣꯡꯕꯒꯤ ꯊꯤꯜꯂꯤꯕ ꯆꯟꯗꯣꯟꯗꯨꯒ ꯑꯣꯟꯊꯣꯛꯅ ꯄꯛꯆꯈ꯭ꯔꯦ꯫ ꯂꯩꯌꯣꯜꯁꯨ ꯃꯤꯁꯨꯝꯍꯦꯟꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯤꯁꯨꯝꯍꯦꯟꯕꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯈꯨꯔꯨꯝꯃꯛꯏ꯫ ꯃꯤꯁꯨꯝꯍꯦꯟꯕꯁꯨ ꯅꯨꯡꯁꯤꯅ ꯂꯩꯌꯣꯜꯕꯨ ꯍꯧꯒꯠꯄꯤ ꯂꯩꯌꯣꯜꯅ ꯃꯥꯏꯊꯣꯡꯗ ꯇꯥꯔꯛꯂꯤꯕ ꯁꯥꯏ ꯈꯔꯗꯨ ꯃꯤꯁꯨꯝꯍꯦꯟꯕꯅ ꯅꯥꯞꯄꯗ ꯌꯦꯞꯁꯤꯟꯕꯤ꯫ ꯌꯥꯝ ꯐꯖꯩ ꯅꯪꯁꯦ, ꯉꯁꯤꯅꯁꯨ ꯍꯦꯜꯂꯤ꯫ ꯅꯪꯁꯨ ꯆꯟꯗꯣꯟꯗꯨꯒ ꯌꯥꯝ ꯐꯖꯩ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪꯃ ꯃꯤꯁꯨꯝꯍꯦꯟꯕꯅ ꯁꯨꯝ ꯀꯧꯈꯤꯗꯣꯏꯔꯣ? ꯀꯩ ꯀꯧꯗꯣꯏꯕ? ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯃ ꯍꯦꯛꯇ꯫ ꯑꯃꯗꯤ ꯂꯩꯔꯦ, ꯀꯧꯔꯛꯑꯣ, ꯇꯥꯅꯤꯡꯉꯤ꯫ ꯂꯩꯌꯣꯜ ꯃꯤꯁꯨꯝꯍꯦꯟꯕꯗ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯇꯊꯛ ꯌꯦꯡꯗꯨꯅ, ꯃꯈꯣꯏ ꯑꯣꯖꯥ꯫ ꯑꯗꯨ ꯀꯧꯗꯣꯏꯕ? ꯄꯥꯝꯗꯕ꯭ꯔꯣ? ꯄꯥꯝꯃꯤ, ꯅꯪꯅ ꯅꯨꯡꯁꯤꯅ ꯀꯧꯕꯕꯨ ꯁꯅꯥ꯫ ꯇꯥꯏ꯫ ꯉꯁꯤꯗꯒꯤꯗꯤ ꯅꯪ ꯑꯩꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯗ ꯄꯨꯟꯅ ꯆꯪꯁꯤꯜꯂꯁꯤ꯫ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯈꯨꯗꯤꯡ ꯁꯔꯨꯛ ꯌꯥꯗꯨꯅ ꯍꯤꯡꯃꯤꯟꯅꯁꯤ ꯁꯅꯥ꯫ ꯂꯩꯌꯣꯜꯁꯨ ꯃꯤꯁꯨꯝꯍꯦꯟꯕꯕꯨ ꯌꯦꯡꯂꯛꯏ꯫ ꯃꯤꯁꯨꯝꯍꯦꯟꯕ ꯂꯩꯌꯣꯜꯒꯤ ꯇꯨꯡꯗ ꯄꯨꯜꯂꯤꯕ ꯁꯝꯕꯨꯜꯗꯨ ꯃꯈꯨꯠꯃꯛꯅ ꯊꯥꯗꯣꯔꯛꯏ꯫ ꯊꯧꯉꯝꯁꯨ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯂꯦꯞꯄꯅ ꯃꯤꯁꯨꯝꯍꯦꯟꯕꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯔꯕꯁꯨ ꯀꯨꯏꯅ ꯂꯩꯔꯝꯗ꯭ꯔꯤ꯫ ꯂꯦꯟꯗꯤ ꯄꯦꯟꯗꯅ ꯂꯩꯍꯧꯔꯤ, ꯄꯨꯡꯗꯤ ꯐꯅ ꯊꯦꯡꯉꯕꯅꯤ꯫ ꯃꯤꯁꯨꯝꯍꯦꯟꯕ ꯍꯣꯏꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯊꯧꯉꯝ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯂꯥꯛꯇꯨꯅ ꯂꯩ꯫ ꯂꯦꯟ ꯃꯈꯣꯜꯀꯥꯗꯨ ꯁꯤꯔꯤ꯫ ꯅꯪ ꯉꯁꯤ ꯊꯣꯛꯂꯛꯇ꯭ꯔꯦꯗꯅ, ꯑꯩꯗꯤ ꯄꯨꯟꯁꯤꯒꯤꯅꯦ ꯎꯕ ꯐꯪꯗ꯭ꯔꯦ꯫ ꯊꯥꯖꯅ, ꯀꯩꯅꯣ ꯗꯗꯥ ꯅꯪ ꯍꯥꯏꯗꯨꯕꯣ? ꯑꯁꯨꯛ ꯊꯦꯡꯉꯀꯥꯟꯁꯤꯗ ꯌꯨꯝꯗ ꯀꯣꯛꯍꯜꯂꯨꯝꯅꯤ꯫ ꯍꯜꯂꯣꯏ, ꯑꯩ ꯅꯣꯏ ꯊꯣꯡꯒꯥꯟꯁꯤꯗ ꯉꯁꯤ ꯁꯤꯗꯧꯔꯤꯕꯅꯤ꯫ ꯅꯠꯇꯦ, ꯅꯪ ꯇꯧꯏꯗꯣ ꯀꯩꯅꯣꯕ? ꯅꯪ ꯊꯣꯛꯂꯛꯀꯦ ꯍꯥꯏꯕ꯭ꯔꯣ ꯊꯣꯛꯂꯛꯑꯣꯏ ꯍꯥꯏꯕ꯭ꯔꯣ? ꯅꯪ ꯊꯣꯛꯄ ꯇꯧꯔꯣ꯫ ꯃꯤꯅꯠ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗꯅꯦ ꯊꯣꯛꯂꯛꯇ꯭ꯔꯗꯤ ꯑꯩꯗꯤ ꯁꯤꯔꯗꯕꯅꯤ꯫ ꯅꯪꯅ ꯌꯨꯒ ꯉꯥꯎꯁꯤꯜꯂꯒ ꯑꯩꯉꯣꯟꯗ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯂꯦꯟ꯫ ꯂꯦꯟꯗꯨ ꯀꯣꯜ ꯁꯠ ꯀꯛꯏ꯫ ꯊꯣꯛꯂꯛꯇꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯕ꯫ ꯍꯦꯔꯥ, ꯑꯩꯁꯨ ꯅꯨꯄꯥꯅꯤ ꯀꯩꯅꯣ, ꯅꯨꯄꯤꯅ ꯉꯝꯕ ꯌꯥꯕ꯭ꯔꯥ? ꯂꯨꯅ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕꯅ ꯂꯨꯍꯣꯡꯈ꯭ꯔꯒ ꯑꯃꯁꯨ ꯍꯣꯡꯈꯤꯗꯧ ꯉꯥꯏ ꯂꯩ꯫ ꯑꯩꯅ ꯀꯩꯗꯧꯕꯩ ꯄꯥꯈꯪ ꯑꯣꯏꯔ ꯂꯩꯗꯣꯏꯕ? ꯊꯥꯖꯁꯨ ꯂꯦꯟ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅꯤꯅ ꯇꯨꯃꯤꯟꯅ ꯐꯤ ꯑꯃ ꯏꯟꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯏꯃꯨꯡꯒꯤ ꯃꯤꯈꯩꯁꯨ ꯇꯨꯝꯅꯈꯤꯕ ꯑꯣꯏꯕꯅ ꯀꯅꯥꯁꯨ ꯈꯪꯍꯧꯗ꯭ꯔꯦ꯫ ꯂꯦꯟ ꯊꯥꯖ ꯎꯕꯗ ꯍꯦꯟꯅ ꯌꯨ ꯉꯥꯎꯕ ꯁꯥꯗꯨꯅ ꯒꯥꯔꯤꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯏ꯫ ꯀꯥꯔꯣ, ꯀꯥꯈꯠꯂꯣ ꯊꯨꯅ꯫ ꯈꯣꯟꯗꯣ ꯀꯟꯇꯛꯅ ꯍꯥꯏꯕꯅꯤ꯫ ꯊꯥꯖ ꯏꯄꯥ ꯄꯥꯈꯠꯅ ꯒꯥꯔꯤꯗꯨꯗ ꯀꯥꯔꯛꯏ꯫ ꯂꯦꯟꯁꯨ ꯊꯥꯖꯕꯨ ꯄꯨꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯒꯥꯔꯤ ꯊꯧꯔꯛꯂꯤ꯫ ꯊꯥꯖꯗꯨ ꯄꯦꯔꯤ꯫ ꯀꯥꯏꯗꯅꯣ ꯅꯪ ꯆꯠꯂꯤꯁꯤꯗ ꯂꯦꯟ? ꯌꯨꯝꯗ, ꯏꯕꯥꯅꯤ ꯉꯁꯤ ꯆꯦꯜꯂꯕꯅꯤ꯫ ꯍꯥ? ꯎꯄꯥꯏ ꯂꯩꯇꯦ, ꯊꯥꯖꯁꯨ ꯂꯦꯟꯗ ꯆꯦꯟꯕꯗ ꯇꯥꯔꯝꯃꯤ꯫ ꯂꯩꯌꯣꯜꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯄꯨꯡ 4 ꯇꯥꯕꯗ ꯉꯥꯏꯔꯤ꯫ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯨꯝꯂꯤꯕ ꯃꯤꯁꯨꯝꯍꯦꯟꯕꯕꯨ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯒ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯕ ꯂꯣꯏꯗꯨꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ꯫ ꯉꯔꯥꯡ ꯃꯅꯦ ꯁꯥꯟꯇꯤꯅ ꯇꯥꯛꯂꯝꯕ ꯃꯐꯝꯗꯨꯗꯒꯤꯗꯤ ꯁꯨꯝꯆꯤꯠ ꯂꯧꯗꯨꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯏꯃꯨꯡ ꯃꯥꯡꯒꯣꯟ ꯁꯨꯃꯥꯡ ꯋꯥꯏ ꯂꯣꯏꯅ ꯇꯩꯊꯣꯛꯏ꯫ ꯏꯉꯦꯂꯩꯁꯨ ꯁꯨꯃꯥꯡꯗ ꯊꯣꯛꯂꯛꯏ꯫ ꯍꯩꯃꯥ, ꯏꯃꯧꯗꯤ ꯌꯥꯍꯧ ꯉꯜꯂꯤꯗꯅ, ꯊꯕꯛꯁꯨ ꯂꯣꯏꯅ ꯂꯣꯏꯔꯝꯂꯕ? ꯏꯃꯥꯗꯤ ꯏꯀꯥꯏꯔꯦꯗꯀꯣ꯫ ꯃꯤꯀꯞ ꯊꯣꯛꯂꯛꯄꯒ ꯑꯗꯨꯝ ꯍꯧꯒꯠꯂꯕ ꯏꯃꯥ? ꯆꯣ, ꯏꯔꯨ ꯂꯨꯊꯣꯛꯎꯔꯣ, ꯑꯗꯨꯒꯅꯦ ꯂꯥꯏꯗꯨꯛ ꯊꯥꯅꯕ ꯅꯅꯦ ꯁꯥꯟꯇꯤꯁꯨ ꯂꯥꯛꯑꯅꯤ, ꯏꯃꯥꯁꯨ ꯆꯥꯏꯊꯔꯨꯈꯤꯒꯦ꯫ ꯍꯣꯏ ꯏꯃꯥ꯫ ꯂꯩꯌꯣꯜꯁꯨ ꯏꯔꯨ ꯂꯨꯖꯕ ꯂꯣꯏꯗꯨꯅ ꯐꯤꯔꯣꯜ ꯑꯁꯦꯡꯕ ꯁꯦꯠꯇꯨꯅ ꯂꯥꯏꯗꯨꯛ ꯀꯠꯂꯤ꯫ ꯂꯣꯏꯗꯨꯅ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯍꯪꯒꯥꯝ ꯃꯄꯥꯟ ꯃꯆꯨꯒꯤ ꯐꯅꯦꯛ ꯐꯤ ꯁꯨꯠ ꯍꯣꯡꯗꯣꯛꯂꯒ ꯃꯈꯥꯗ ꯑꯃꯨꯛ ꯀꯨꯝꯊꯈ꯭ꯔꯤ꯫ ꯁꯥꯟꯇꯤꯅ, ꯕꯦꯝꯃ, ꯆꯥꯗꯣ ꯈꯔ ꯌꯥꯝꯅ ꯂꯣꯟꯁꯤꯜꯂꯨ, ꯉꯔꯥꯡ ꯂꯥꯛꯍꯧꯗꯕ ꯃꯤꯈꯩꯁꯨꯅꯦ ꯂꯣꯏ ꯂꯥꯛꯇꯣꯏꯅꯤ ꯉꯁꯤꯗꯤ꯫ ꯍꯣꯏꯅꯤꯅꯦ꯫ ꯏꯉꯦꯂꯩꯁꯨ ꯀꯤꯆꯟꯗ ꯆꯪꯂꯛꯇꯨꯅ, ꯊꯣꯏꯕ ꯍꯧꯒꯠꯍꯧꯗ꯭ꯔꯤꯕ꯭ꯔꯣ ꯁꯅꯥ? ꯑꯧ ꯏꯃꯥ, ꯍꯧꯒꯠꯍꯧꯗ꯭ꯔꯤ꯫ ꯏꯃꯥꯅ ꯍꯧꯒꯠꯂꯣꯅꯅꯦ ꯍꯥꯏꯔꯨꯆꯣ ꯆꯠꯂꯨ, ꯄꯣꯠꯆꯩ ꯀꯥꯁꯦ ꯊꯤꯟ ꯈꯣꯠꯇꯅ ꯇꯧꯗꯧꯔꯤꯕꯅꯤꯅꯦ ꯃꯥꯕꯣ꯫
ꯂꯩꯌꯣꯜꯁꯨ ꯃꯥꯒꯤ ꯀꯥꯗ ꯃꯤꯁꯨꯝ ꯍꯦꯟꯕꯕꯨ ꯍꯧꯗꯣꯛꯄ ꯂꯥꯛꯏ꯫ ꯃꯈꯣꯏ ꯑꯣꯖꯥ, ꯇꯥꯕ꯭ꯔꯣ ꯃꯤ? ꯍꯧꯒꯠꯂꯣ, ꯏꯃꯥꯅ ꯄꯣꯠꯆꯩ ꯊꯤꯜꯂꯨꯅꯕ ꯍꯥꯏꯌꯦ, ꯇꯥꯕ꯭ꯔꯣ? ꯃꯤꯁꯨꯝ ꯍꯦꯟꯕ ꯇꯥꯅ ꯇꯥꯁꯤꯟꯅꯗꯦ, ꯂꯩꯌꯣꯜꯁꯨ ꯃꯤꯁꯨꯝ ꯍꯦꯟꯕꯒꯤ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯏ꯫ ꯇꯥꯕ꯭ꯔꯣ ꯃꯤ? ꯍꯧꯒꯠꯂꯣ꯫ ꯃꯤꯁꯨꯝ ꯍꯦꯟꯕ ꯃꯃꯤꯠꯇꯣ ꯄꯥꯡꯊꯣꯔꯛꯑꯒ, ꯆꯥ ꯄꯨꯔ ꯂꯥꯛꯑꯣ, ꯅꯠꯇ꯭ꯔꯗꯤ ꯍꯧꯒꯠꯂꯣꯏ꯫ ꯅꯣꯡ ꯅꯣꯡꯉꯥꯟꯕꯁꯦ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯥ ꯄꯨꯔꯒ ꯇꯨꯝꯕ ꯍꯧꯗꯣꯛꯄ ꯂꯥꯛꯑꯦ ꯍꯥꯏꯗꯨꯗꯤ꯫ ꯍꯧꯒꯠꯂꯣꯕ, ꯏꯃꯥꯅ ꯍꯧꯗꯣꯛꯆꯣꯅ ꯂꯥꯛꯏꯅꯤ꯫ ꯆꯥ ꯄꯨꯔꯛꯇ꯭ꯔꯗꯤ ꯍꯧꯒꯠꯂꯣꯏ꯫ ꯃꯤꯁꯨꯝ ꯍꯦꯟꯕꯗꯤ ꯐꯩꯖꯨꯞ ꯆꯤꯡꯈꯠꯇꯨꯅ ꯑꯃꯨꯛ ꯇꯨꯝꯈ꯭ꯔꯦ꯫ ꯂꯩꯌꯣꯜꯁꯨ ꯏꯉꯦ ꯂꯩꯅ ꯀꯧꯔꯛꯄꯗꯒꯤ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ꯫ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡꯗꯨꯁꯨ ꯆꯥ ꯄꯤꯊꯣꯛ ꯄꯤꯁꯤꯟꯗ ꯉꯥꯏꯍꯥꯛꯇ ꯁꯟꯖꯗꯦ ꯃꯁꯥꯗꯨ꯫ ꯃꯤꯈꯩꯅꯁꯨ ꯂꯩꯌꯣꯜꯕꯨ ꯃꯁꯛ ꯐꯖꯩ ꯍꯥꯏꯗꯅ ꯏꯉꯦꯂꯩꯗ ꯍꯥꯏꯔꯝꯃꯤ꯫ ꯏꯉꯦꯂꯩꯁꯨ ꯅꯣꯛꯇꯨꯅ ꯈꯨꯝꯃꯤ, ꯑꯗꯨꯕꯨꯗꯤ ꯑꯩꯒꯤ ꯏꯃꯧꯅꯤꯗꯅ꯫ ꯃꯤꯁꯨꯝ ꯍꯦꯟꯕꯒꯤ ꯀꯣꯂꯦꯖꯀꯤ ꯁ꯭ꯇꯥꯐ ꯈꯔꯁꯨ ꯉꯔꯥꯡ ꯂꯨꯍꯣꯡꯕ ꯌꯥꯎꯍꯧꯗꯕꯅ ꯂꯥꯛꯏ꯫ ꯂꯩꯌꯣꯜꯁꯨ ꯆꯥ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯤ꯫ ꯏꯉꯦꯂꯩꯅ, ꯁꯅꯥ, ꯊꯣꯏꯕꯗꯣ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯍꯥꯏꯌꯨ꯫ ꯂꯩꯌꯣꯜꯁꯨ ꯃꯣꯏꯒꯤ ꯀꯥꯗ ꯃꯤꯁꯨꯝ ꯍꯦꯟꯕꯕꯨ ꯀꯧꯕ ꯂꯥꯛꯏ꯫ ꯀꯩꯅꯣ ꯑꯃꯨꯛ ꯇꯨꯝꯃꯒ ꯂꯩꯔꯝꯃꯤꯁꯤꯕꯣ? ꯍꯣ ꯃꯈꯣꯏ ꯑꯣꯖꯥ, ꯀꯩꯅꯣ ꯇꯧꯕꯤꯔꯝꯃꯤꯁꯤꯕꯣ? ꯃꯤꯁꯨꯝ ꯍꯦꯟꯕ ꯎꯏꯁꯤꯜꯂꯕ ꯃꯃꯤꯠꯇꯣ ꯄꯥꯡꯊꯣꯔꯛꯇꯨꯅ, ꯆꯥꯗꯤ? ꯀꯔꯤ ꯆꯥ? ꯅꯠꯇꯦ, ꯑꯩꯅ ꯇꯨꯝꯕ ꯍꯧꯗꯣꯛꯄ ꯂꯥꯛꯄꯗ ꯆꯥ ꯄꯨꯔ ꯂꯥꯛꯑꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯂꯩꯌꯣꯜꯁꯨ ꯅꯣꯛꯂꯒ, ꯏꯃꯥꯅ ꯃꯈꯥꯗꯅꯦ ꯃꯈꯣꯏ ꯑꯣꯖꯥꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯂꯥꯛꯍꯧꯋꯦꯅ ꯍꯥꯏꯌꯦ, ꯑꯗꯨ ꯍꯥꯏꯔꯨꯆꯣꯅ ꯂꯥꯛꯏꯅꯤ꯫ ꯂꯩꯌꯣꯜ ꯃꯈꯥꯗ ꯃꯥꯕꯨ ꯀꯧꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯆꯠꯀꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯤꯁꯨꯝ ꯍꯦꯟꯕꯅ ꯂꯩꯌꯣꯜꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯈꯪꯆꯤꯡ ꯆꯤꯡꯁꯤꯜꯂꯤ ꯃꯅꯥꯛ ꯇꯝꯅ꯫ ꯂꯝꯍꯦꯟꯕꯤ, ꯑꯩꯅ ꯆꯥ ꯄꯨꯔ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯂꯥꯛꯇꯕꯒꯤ ꯄꯅꯤꯁꯃꯦꯟ ꯄꯤꯕ ꯇꯥꯔꯦ꯫ ꯍꯥꯟꯅ ꯃꯈꯥꯗ ꯁ꯭ꯇꯥꯐꯁꯤꯡ ꯍꯧꯅꯕꯤꯔꯨꯔꯣ, ꯑꯗꯨꯒ ꯑꯃꯨꯛ ꯇꯨꯝꯃꯝꯃꯣꯕ, ꯑꯩꯅ ꯆꯥ ꯄꯨꯔꯒ ꯇꯨꯝꯕ ꯍꯧꯗꯣꯛꯄ ꯂꯥꯛꯑꯒꯦ꯫ ꯃꯤꯁꯨꯝ ꯍꯦꯟꯕꯅ ꯄꯥꯏꯔꯤꯕ ꯈꯨꯗꯥꯡ ꯑꯗꯨ ꯈꯔ ꯀꯣꯝꯊꯣꯔꯛꯄ ꯇꯟꯖꯥ ꯑꯣꯏꯕꯅ ꯂꯩꯌꯣꯜꯁꯨ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯊꯣꯡꯖꯤꯟ ꯌꯧꯔꯛꯄꯗ ꯃꯤꯁꯨꯝ ꯍꯦꯟꯕꯗ ꯃꯣꯃꯣ ꯅꯣꯛꯁꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯆꯥ ꯂꯧꯕ ꯆꯠꯂꯕꯅꯤꯀꯣ ꯑꯩꯗꯤ꯫ ꯃꯤꯁꯨꯝ ꯍꯦꯟꯕ ꯃꯁꯥꯒꯤ ꯊꯕꯥꯛꯇ ꯃꯈꯨꯠꯅ ꯊꯝꯗꯨꯅ ꯁꯣꯜꯍꯧꯏ꯫ ꯑꯁ, ꯃꯥꯒꯤ ꯑꯁꯤꯒꯤ ꯃꯤꯅꯣꯛꯁꯤꯗꯅꯤ ꯉꯥꯎꯔꯤꯁꯤ, ꯑꯩꯒꯤ ꯊꯃꯣꯏ ꯆꯨꯝꯕꯤ ꯁꯅꯥ꯫ ꯁꯣꯝꯗꯁꯨ ꯊꯧꯉꯝ ꯍꯣꯏꯒꯤ ꯏꯃꯨꯡꯗꯨ ꯏꯪꯉꯛꯂꯦ꯫ ꯊꯥꯖꯅ ꯆꯦꯟꯈꯤꯕꯁꯤꯗ ꯅꯨꯄꯥꯗꯨꯁꯨ ꯂꯦꯟ ꯑꯣꯏꯔꯝꯕꯅ ꯍꯦꯟꯅ ꯉꯛꯄꯅꯤ꯫ ꯑꯅꯟꯁꯨ ꯏꯀꯥꯏ ꯄꯥꯎ ꯍꯟꯗꯣꯛꯄ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯍꯟ ꯃꯁꯦꯟ ꯌꯥꯅꯗꯨꯅ ꯊꯧꯉꯝ ꯍꯥꯟꯅ ꯂꯨꯍꯣꯡꯉꯕ ꯃꯇꯨꯡ ꯂꯦꯟꯒ ꯊꯥꯖꯒ ꯑꯃꯨꯛ ꯍꯣꯡꯕꯤꯔꯁꯤ ꯍꯥꯏꯗꯅ ꯍꯔꯥꯎ ꯌꯥꯅꯔꯤ꯫ ꯊꯧꯉꯝꯗꯤ ꯆꯥꯛꯅ ꯁꯣꯜꯂꯤ꯫ ꯁꯤꯅꯅꯤꯗꯅ ꯆꯟꯗꯥꯟꯗꯨꯅ ꯋꯥ ꯆꯥꯎ ꯉꯥꯡꯉꯤꯗꯣ, ꯑꯩꯅ ꯀꯩꯝꯇ ꯍꯦꯛ ꯈꯪꯍꯧꯗꯦꯗ, ꯄꯪꯈ꯭ꯔꯦꯗꯀꯣ ꯊꯧꯉꯝ ꯅꯪꯁꯦ꯫ ꯑꯃꯨꯛ ꯃꯊꯟꯇ ꯈꯜꯂꯨꯕꯗ ꯅꯣꯛꯂꯦ ꯊꯧꯉꯝꯗꯨ꯫ ꯅꯪꯅ ꯉꯝꯃꯤꯍꯦ ꯂꯦꯟꯏꯕꯣ꯫ ꯆꯍꯤ 2ꯒꯤ ꯃꯇꯨꯡꯗꯅꯤ꯫ ꯃꯤꯁꯨꯝ ꯍꯦꯟꯕꯒꯤ ꯏꯃꯨꯡꯗꯨ ꯏꯔꯥꯡ ꯂꯥꯡꯏ꯫ ꯉꯁꯤꯗꯤ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯃꯣꯏ ꯄꯨꯂꯞ ꯃꯤꯁꯨꯝ ꯍꯦꯟꯕ ꯍꯣꯏꯒꯤ ꯕꯕꯥꯒꯤ ꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯄꯨꯔꯦꯜꯒ ꯔꯥꯁꯤꯒꯁꯨ ꯌꯥꯎꯔꯛꯏ꯫ ꯃꯤꯁꯨꯝ ꯍꯦꯟꯕꯒ ꯂꯩꯌꯣꯜꯒꯒꯤ ꯃꯆꯥꯅꯨꯄꯥ ꯂꯩꯍꯦꯟꯗꯤ ꯍꯔꯥꯎꯖꯕꯗ ꯂꯣꯏꯔꯦ꯫ ꯉꯁꯤꯁꯤ ꯃꯤꯁꯨꯝ ꯍꯦꯟꯕꯒꯤ ꯕꯕꯥꯅ ꯊꯝꯕꯤꯔꯝꯕ ꯌꯨꯝ ꯏꯪꯈꯣꯜꯗꯨꯗ ꯑꯣꯜ ꯑꯦꯖ ꯍꯣꯝ ꯂꯤꯡꯈꯠꯄꯒꯤ ꯁꯥꯕ ꯍꯧꯅꯕ ꯖꯇ꯭ꯔꯥ ꯍꯨꯟꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯏ꯫ ꯐꯅ ꯀꯨꯏꯅ ꯂꯩꯔꯝꯃꯤ ꯄꯨꯔꯦꯜꯒ ꯔꯥꯁꯤꯒꯁꯨ ꯃꯣꯏ ꯍꯥꯟꯅ ꯌꯨꯝꯗ ꯍꯥꯟꯅ ꯍꯜꯂꯝꯂꯒꯦ ꯍꯥꯏꯗꯅ ꯒꯥꯔꯤꯗꯨ ꯄꯨꯔꯦꯜꯅ ꯊꯧꯗꯨꯅ ꯂꯥꯛꯄꯗꯅꯤ꯫ ꯂꯝꯕꯤ ꯅꯥꯀꯟꯗ ꯏꯁꯤꯡ ꯇꯨꯡꯗꯨꯅ ꯂꯩꯕ ꯖꯒꯥꯗ ꯊꯧꯔꯨꯗꯅ ꯂꯝꯕꯤꯗ ꯆꯠꯂꯝꯕ ꯃꯤꯗꯨꯗ ꯏꯁꯤꯡ ꯆꯣꯡꯈ꯭ꯔꯦ꯫ ꯋꯥꯡꯂꯩꯃ ꯁꯥꯎꯅ, ꯑꯁ, ꯑꯣꯏ, ꯀꯅꯥꯅꯣ ꯃꯤ ꯎꯁꯤꯠꯇꯕ? ꯄꯨꯔꯦꯜꯁꯨ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯀꯨꯝꯊꯔꯛꯏ꯫ ꯏꯆꯟ, ꯁꯣꯏꯈꯤꯕꯅꯤ꯫ ꯋꯥꯡꯂꯩꯃ ꯃꯃꯥꯏꯗꯨ ꯄꯨꯔꯦꯜꯗ ꯁꯥꯎꯅ ꯌꯦꯡꯂꯒ ꯃꯆꯤꯟꯗꯨ ꯈꯞꯊꯔꯛꯏ꯫ ꯀꯔꯤ ꯁꯣꯏꯕ ꯀꯥꯏꯅ? ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ? ꯅꯪ ꯂꯝꯕꯤꯗ ꯃꯤ ꯆꯠꯂꯤꯁꯦ ꯈꯪꯗ꯭ꯔꯕ? ꯄꯨꯔꯦꯜꯗꯤ ꯋꯥꯡꯂꯩꯃꯅ ꯉꯥꯡꯉꯤꯗꯣ ꯇꯥꯈꯤꯗ꯭ꯔꯤ꯫ ꯋꯥꯡꯂꯩꯃꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯄꯨꯔꯦꯜꯅ, ꯅꯁꯛ ꯏꯐ ꯐꯖꯈꯩ ꯑꯗꯨꯃꯥꯏꯅ ꯏꯁꯧ ꯇꯧꯔꯗꯤ ꯌꯥꯔꯔꯣꯏ, ꯑꯩ ꯑꯁꯦꯡꯕꯩꯁꯨ ꯁꯣꯏꯈꯤꯕꯅꯤ꯫ ꯔꯥꯁꯤꯁꯨ ꯀꯨꯝꯊꯔꯛꯇꯨꯅ, ꯕꯦꯝꯃ, ꯑꯕꯣꯛ ꯍꯣꯏꯁꯨ ꯎꯍꯧꯗ꯭ꯔꯦꯅꯦ, ꯁꯥꯎꯕ ꯌꯥꯗꯦꯀꯣ꯫ ꯑꯗꯣ ꯏꯁꯨꯕꯨ ꯁ꯭ꯋꯥꯏꯗꯒꯤꯔꯥ? ꯃꯤꯡꯅ ꯀꯔꯤ ꯀꯧꯕ? ꯋꯥꯡꯂꯩꯃꯁꯨ ꯔꯥꯁꯤꯅ ꯍꯪꯉꯤꯕꯗꯣ ꯈꯨꯝꯃꯤ꯫ ꯁ꯭ꯋꯥꯏꯗꯒꯤꯅꯦ ꯕꯣꯕꯣꯛ, ꯃꯤꯡꯕꯨꯗꯤ ꯋꯥꯡꯂꯩꯃ ꯀꯧꯏ꯫ ꯄꯨꯔꯦꯜ ꯃꯆꯤꯟꯗ ꯇꯞꯅ,
ꯋꯥꯡꯂꯩꯃ ꯔꯥꯁꯤꯗꯤ ꯋꯥꯈꯜ ꯑꯃꯗ ꯋꯥꯡꯂꯩꯃꯕꯨ ꯌꯦꯡꯗꯨꯅ ꯃꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯏꯉꯦꯂꯩꯁꯨ ꯃꯁꯨ ꯅꯨꯄꯥꯅ ꯆꯦꯟꯗꯨꯅ ꯁꯥꯟꯅꯔꯤꯕꯗꯨ ꯃꯥꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯖꯩ꯫ ꯃꯤꯁꯨꯝ ꯍꯦꯟꯕꯅ "ꯃꯆꯥ, ꯃꯕꯣꯛꯇꯣ ꯋꯥꯕ ꯇꯥꯔꯦꯅꯦ꯫ ꯏꯁꯨꯒ ꯁꯥꯟꯅꯕꯗꯤꯅꯦ ꯑꯩ ꯋꯥꯗꯦꯀꯣ." ꯂꯩꯌꯣꯜꯁꯨ ꯊꯣꯛꯂꯛꯇꯨꯅ "ꯃꯆꯥ, ꯆꯦꯟꯒꯅꯨ, ꯅꯪꯕ ꯇꯨꯕ ꯇꯥꯔꯦ." ꯃꯤꯁꯨꯝ ꯍꯦꯟꯕꯅ ꯃꯆꯥꯕꯨ ꯄꯝꯈꯠꯂꯤ꯫ ꯂꯩꯌꯣꯜꯁꯨ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯃꯆꯥꯕꯨ ꯂꯛꯅꯩ꯫ ꯏꯉꯦꯂꯩ ꯃꯆꯥ ꯃꯃꯧ ꯃꯁꯨꯒꯤ ꯀꯨꯝꯍꯩꯕꯨ ꯌꯦꯡꯖꯔꯒ ꯊꯃꯣꯏꯗ ꯄꯦꯟꯖꯩ꯫ ꯋꯥꯈꯜꯗ ꯈꯜꯂꯤ, "ꯇꯥꯆꯧ, ꯉꯁꯤꯗꯤ ꯃꯄꯨꯡ ꯐꯥꯕ ꯏꯃꯨꯡ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯀꯣ꯫ ꯏꯁꯨꯒꯤ ꯀꯨꯝꯍꯩ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯑꯩꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦ꯫ ꯇꯥꯆꯧ, ꯅꯪꯁꯨ ꯂꯥꯏꯔꯝꯂꯦꯟꯗ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ." ꯃꯤꯁꯨꯝ ꯍꯦꯟꯕꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯈꯜꯂꯤ, ꯃꯃꯥ ꯑꯃꯒꯤ ꯃꯐꯝꯗ ꯏꯆꯥ ꯍꯥꯏꯕꯁꯤꯅ ꯀꯌꯥꯗ ꯃꯒꯨꯟ ꯂꯩꯍꯜꯂꯤꯕ? ꯀꯅꯥꯒꯤ ꯃꯆꯤꯟꯗꯒꯤ ꯊꯣꯏꯕ? ꯅꯪꯁꯨ ꯏꯆꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯩꯍꯟꯅꯤꯡꯈꯤꯗꯦ꯫ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯅ ꯂꯣꯠꯇꯨꯅ ꯊꯝꯈꯤꯕꯅꯤ꯫ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯊꯣꯏꯕ, ꯅꯪꯕꯨꯗꯤ ꯑꯩꯒꯤ ꯏꯕꯨꯛ ꯊꯣꯛꯀꯤ ꯏꯆꯥꯗꯤ ꯈꯟꯖꯒꯦ꯫ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯅꯨꯄꯥ ꯃꯤꯁꯨꯝ ꯍꯦꯟꯕ." ꯃꯤꯁꯅꯥ ꯑꯅꯤꯅꯨꯄꯤꯅ ꯏꯊꯟ ꯊꯟꯒꯠꯂꯤ꯫ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯈꯜꯂꯤ, ꯀꯅꯥꯁꯨ ꯈꯪꯍꯜꯂꯣꯏꯒꯦ ꯈꯟꯅ ꯂꯣꯠꯇꯨꯅ ꯊꯝꯕ ꯋꯥꯔꯤꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯇꯥꯕꯣꯅꯨꯡꯗ ꯊꯨꯞꯇꯨꯅ ꯂꯩꯈ꯭ꯔꯁꯅꯨ꯫ ꯏꯉꯦꯂꯩꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯃꯔꯣꯟ ꯁꯨꯕꯣꯏ ꯁꯨꯗꯕꯣꯏ ꯀꯧꯏ ꯃꯕꯣꯛꯄꯨ꯫ "ꯕꯣꯕꯣꯛ, ꯆꯠꯁꯦ ꯃꯌꯨꯝꯗ." ꯏꯉꯦꯂꯩ ꯃꯁꯨꯅ ꯀꯧꯔꯛꯄ ꯇꯥꯕꯗ ꯃꯁꯨꯕꯨ ꯄꯝꯈꯠꯂꯤ꯫ "ꯆꯠꯂꯁꯤ ꯆꯠꯂꯁꯤ, ꯏꯁꯨꯁꯨ ꯋꯥꯔꯝꯃꯅꯤ." ꯑꯁꯨꯝꯅ ꯃꯈꯣꯏꯁꯦ ꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯝꯅꯤ꯫ ꯂꯩꯍꯦꯟꯗꯤ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯁꯥꯟꯅꯗꯨꯅ ꯂꯩ꯫ ꯂꯩꯌꯣꯜꯁꯨ ꯊꯕꯛ ꯂꯣꯏꯁꯤꯟꯕ ꯂꯣꯏꯗꯨꯅ ꯀꯤꯆꯟꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯏꯉꯦꯂꯩꯅ "ꯁꯅꯥ, ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯄ꯭ꯔꯥꯏꯃꯥꯔꯤ ꯇꯤꯆꯔ ꯈꯔ ꯀꯧꯔꯤꯁꯦ ꯅꯪꯁꯨ ꯌꯥꯎꯁꯤꯜꯂꯨ꯫ ꯏꯁꯨꯒꯤꯗꯤ ꯀꯩꯝ ꯈꯜꯂꯨꯅꯨ, ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ꯫ ꯅꯅꯦ ꯁꯥꯟꯇꯤꯁꯨ ꯂꯩ꯫ ꯅꯪꯒꯤ ꯇꯝꯂꯨꯔꯤꯕ ꯅꯍꯩꯗꯣ ꯂꯦꯝꯅ ꯃꯥꯡꯍꯟꯅꯤꯡꯗꯦ꯫ ꯊꯣꯏꯕꯗꯁꯨ ꯍꯥꯏꯔꯕꯅꯦ, ꯃꯥꯅꯁꯨ ꯇꯧꯅꯕ ꯍꯥꯏꯕꯅꯤ." "ꯍꯣꯏ ꯏꯃꯥ, ꯍꯌꯦꯡ ꯐꯣꯝ ꯂꯧꯔꯨꯔꯒꯦ." ꯐꯔꯦ ꯐꯔꯦ." "ꯃꯆꯥ, ꯕꯣꯕꯣꯛꯀ ꯂꯩꯈꯤꯗꯣꯏꯔꯣ?" "ꯏꯃꯥ ꯊꯤꯟꯕꯤꯔꯛꯑꯒꯦ, ꯉꯥꯏꯍꯥꯛ ꯂꯩꯖꯈꯤꯁꯅꯨ." ꯂꯩꯌꯣꯜꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯃꯤꯁꯨꯝ ꯍꯦꯟꯕ ꯂꯩꯔꯝꯗꯕꯗꯨꯗ ꯕꯦꯜꯀꯣꯅꯤꯔꯣꯝꯗ ꯊꯣꯛꯂꯛꯏ꯫ ꯃꯤꯁꯨꯝ ꯍꯦꯟꯕꯁꯨ ꯂꯩꯔꯝꯃꯤ꯫ "ꯃꯆꯥꯗꯤ?" "ꯏꯃꯥꯒ ꯂꯩꯍꯧꯏ." ꯂꯩꯌꯣꯜꯁꯨ ꯃꯤꯁꯨꯝ ꯍꯦꯟꯕꯒꯤ ꯅꯥꯀꯟꯗ ꯂꯥꯛꯇꯨꯅ ꯂꯦꯞꯄꯤ꯫ ꯃꯤꯁꯨꯝ ꯍꯦꯟꯕ ꯂꯩꯌꯣꯜꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ, "ꯁꯅꯥ, ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯄꯗꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯃꯉꯥꯜ ꯄꯤꯈꯤꯕꯅꯤ꯫ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤ." ꯂꯩꯌꯣꯜꯁꯨ ꯃꯤꯁꯨꯝ ꯍꯦꯟꯕꯒꯤ ꯊꯕꯥꯛꯇ ꯉꯥꯊꯔꯛꯇꯨꯅ, "ꯍꯤꯡꯕꯒꯤ ꯑꯁꯥ ꯂꯩꯔꯨꯗ꯭ꯔꯕ ꯑꯩꯕꯨꯁꯨ ꯍꯤꯡꯍꯟꯅꯤꯡꯕꯒꯤ ꯑꯁꯥ ꯄꯤꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯑꯩꯒꯤ ꯃꯄꯨꯡ ꯐꯥꯔꯕ ꯏꯃꯨꯡ ꯑꯃꯁꯨ ꯎꯕ ꯉꯝꯃꯤ꯫ ꯑꯩꯁꯨ ꯌꯥꯝ ꯍꯔꯥꯎꯏ." ꯂꯩꯌꯣꯜꯗꯤ ꯍꯔꯥꯎꯕꯒꯤ ꯃꯤꯠꯀꯤ ꯄꯤꯁꯨ ꯇꯥꯔꯛꯂꯤ꯫ ꯃꯤꯁꯨꯝ ꯍꯦꯟꯕ ꯂꯩꯌꯣꯜꯕꯨ ꯀꯣꯟꯁꯤꯟꯕꯤ꯫ "ꯀꯞꯆꯦꯠꯄꯤ, ꯑꯗꯨꯃꯥꯏ ꯀꯞꯄꯒꯅꯨ. ꯂꯝ ꯍꯦꯜꯂꯛꯀꯦ ꯇꯧꯏ ꯑꯩ." "ꯃꯃꯥ, ꯃꯃꯤꯠ ꯎꯏꯔꯦ." ꯃꯆꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯑꯅꯤꯗꯨ ꯏꯈꯪ ꯈꯪꯅ ꯍꯟꯗꯣꯛꯅꯩ꯫ ꯃꯤꯁꯨꯝ ꯍꯦꯟꯕꯅ ꯃꯆꯥꯅꯨꯄꯥ ꯂꯩꯍꯦꯟꯕꯨ ꯄꯝꯈꯠꯂꯒ, "ꯃꯆꯥ, ꯇꯨꯝꯅꯤꯡꯉꯕ꯭ꯔꯣ? ꯇꯨꯝꯃꯨꯔꯁꯤ ꯇꯨꯝꯃꯨꯔꯁꯤ." ꯃꯈꯨꯠ ꯅꯥꯝꯃ ꯑꯃꯅ ꯂꯩꯌꯣꯜꯕꯨ ꯀꯣꯟꯁꯤꯟꯕꯤ꯫ ꯂꯩꯌꯣꯜꯁꯨ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯃꯆꯥꯕꯨ ꯂꯛꯅ ꯂꯛꯅꯗꯨꯅ ꯃꯣꯏꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯊꯃꯣꯏꯒꯤ ꯇꯥꯕꯣꯅꯨꯡꯗ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯂꯥꯁ ꯑꯦꯄꯤꯁꯣꯗ ꯑꯁꯤꯗ ꯑꯩꯁꯨ ꯂꯣꯛ ꯊꯨꯡꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯖꯅ ꯄꯥꯕꯗꯣ ꯉꯝꯈꯤꯗ꯭ꯔꯦ꯫ ꯀꯞꯄ ꯃꯇꯥꯡꯗ ꯔꯥꯏꯇꯔꯅ ꯌꯧꯍꯟꯅꯤꯡꯕ ꯃꯑꯣꯡ ꯀꯌꯥꯗꯣ ꯑꯩꯅ ꯐꯖꯅ ꯌꯧꯕ ꯉꯝꯈꯤꯗꯕꯁꯨ ꯑꯗꯨꯃꯛ ꯌꯥꯎꯔꯝꯕ ꯌꯥꯏ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯃꯗꯨ ꯄꯨꯝꯅꯃꯛꯄꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯔꯥꯏꯇꯔꯒꯤ ꯁꯥꯏꯠꯇꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯛꯂꯤꯕ ꯂꯤꯁꯅꯔꯁꯤꯡꯕꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯏꯍꯥꯟ ꯍꯥꯟꯅ ꯏꯈꯤꯕ ꯑꯣꯏꯕꯅ ꯁꯣꯏꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯑꯃꯗꯤ ꯅꯤꯉꯣꯜ ꯂꯥꯆꯣꯝ ꯇꯤꯝꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯊꯝꯕꯤꯔꯛꯏ꯫